हौकिबिराई नुमित्ता म्यांमारदा रिस्टर स्केल 7.7 यौना हाखिबा युहा अदु टॉप लेवल इमरजेंसी नि हाइना वर्ल्ड हेल्थ ऑर्गेनाइजेशन ऑफ लाउथोक्रे वर्ल्ड हेल्थ ऑर्गेनाइजेशन के रिपोर्ट अमगी मतुंग इन्ना युहा हाखिबा की थौदोक अदुदा अशोक अपन नंगलबा सिंह फगलकनबा अमदी युहा हाखिबा अदुना मरम ओइरगा थोलकदबा अनाबा सिंह बो ngakthoknabagidamag $1 million nipalom changba yai hairi adum oinamak WHO amadi India Russia UN na chingba amadi atei leibak singnasu mangjawnana medical aid sing amadi supply sing mateng pangkhiba leikrabani leibak thiba thodok aduna Myanmar gi Mandalay amadi Naypyidaw da mioi lising amaga satelom hena leikhidabaga loinana mioi lising hena asoka fan nanghanki Thailand gi konung Bangkok tasu mioi tara nipalom leikidrei makha tana apunbagi oina mioi sahumlom thiba khangdana leiri hairi rescue team singnasu building na nansin khiba sing thiba humbagi thabak sathaduna mioi sing adubu kannabagi thabak sathaba leptri atopa leibak singdagisu tengbang ba leptri hairi